Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna khanghanjari. Ahanbada Manipurda PR chanahalakpa tha taret mapung phaba numita Modi laklagani Prime Minister na Chuchampur amasung Imphal IDP sing unagadawri. Adubu MLA amadi CSO sing unabagi thorang tawdri. Ngasi ayu pung taraga mathoi makhairom tarpada Prime Minister na Aijoldagi Chuchampurda hana tungani. Chuchampurdagi thorom sing loira matungda nungthil pung anirom tarpada Imphal lakani haina Chief Secretary na Fongdokli Imphal September taragani thoi May 2023 dagi Manipur da chatarkiba tamthirul lalasina ngasi Jahi ani henjilaklaba matungda ahanba oina Prime Minister Narendra Modi hayeng habadi tang taragumdoi Manipur da laglagani mahaki khongchat kidamak numit kharanigi mamangdagi state lengakna tharang toba hokrabasu mahak hayeng lakani habasidi nongma khaktamak ngairaba tanjada ngasi Chief Secretary Punit Kumar Goel na official oina paumisingi kuthangda phongdorakre Narendra Modi gi khongchat kamari lena ngasi All Secretariat ki Conference Hall pangthukpa paugi mifamda Chief Secretary na hai Prime Minister Narendra Modi Aijoldagi Chuchampurda ayupung taraga mathoi makhai aduwaida tunglagani mahak hek tunglabaga Chuchampurgi IDP kharaga unaduna wari sanagani adugi matungda lupa crore lising taret chahum henbagi pakhetkadaba tongan ba chakot thawangi projecting urep tamgani amasung Chuchampurgi tungboida leiba this ground pangthukadaba miyamgi mifamda wangangani haiki Chuchampurgi thorom sing loyar matung Prime Minister hayeng nungtilpung ani Rom tarpada Imphal lakani Imphal da sumahakna IDP kharag unaduna wari sanagani aduga Kanglada pangthukadaba miyang mifam amada saruk yaduna wangang bagalonena lupa crore lising amaga chani henbagi chakot thorangi pakhat kiba project sing sangarangani hairi ang taraga humdoi thamapan asigi oina BBIP movement manung natana miyamna chatoksin tawbada traffic ki athingba leiroi Prime Minister Narendra Modi na pungkharagi khongchata Manipur lakani hairiba sigi mangoinana Traffic Control Police Wing Manipur gi PS na thalba Traffic Advisory amada hayengi habidi tu tang tara humdoi asigi oina BBIP gi movement manungda natana miyamna chatoksin tawbada traffic ki athingba leiroi hairi adum oinamak vehicle pass yauba gari khaktamak kanglagi awang thangba gate lomdagi kangla manungda changba yagani thawal maiketagi kanglada pangthukadaba thorom gidamak miyam purpa gari singna kanglagi akoibada traffic congestion thohandanabagi damak singjamai thongda drive tawgani aduga kanglagi thorom gidamak singjamai Singaw kha amasung hairangoi thong lambi da lakpa miyam pumba gari singna singjamai singa khada drive tawka singjamai thong natraga pisum thongom da chakani tidim lambi amasung mayang lambi rom dagi miyam purpa gari singna Kaisampat junction da drive tawka wahengbam laikai rom da chakidabani hairi BBIP na kangla dagi airport fawba chatkadaba khongchati mangoina minute taragi mamang da lambi singda chatok chasin tawba yaroi adum oinamak ambulance amasung fire service ki gari singdi athingba sina komthokani hairi Kanglagi leiba gate ahum gi manungda nongsup thangba amasung awang thangba gate ani asi emergency exit ki damak sinagani aduga makha thangba gate na BBIP khaktagi oina hairi Traffic Advisory asina makha tana phongdorok libana singjamai singa fauduna lakpa mayang lambi gi gari sing thawalom dagi singjamai thong amasung wangkai maikai fauduna lakpa singna minu thong da miyam thadagani aduga lamrong dagi porongpat crossing amasung anan crossing laklaga palace compound ki hapla kangjibungda gari sing park tawgani hairi Sengmai amasung thangmai ban maikei dagi lakpasingna Imphal Hotel mamangda passenger sing thadaraga NCC ground natragana Kumalampak Sport Complex da chatuna gari khamgani Uripok Sangol Balti dim lambi amasung mayai lambi rom dagi lakpasingna korpa miyosing wahengbam laikai Uripok thongkhada thadaraga gari sing aduna NCC ground natraga ISBT da park tawgani hairi loinana hayengi habadi tang tara humdoi asigi oina kanglagi nongtu thangba santhongda khongna lakpa miyosingi chatok chasin tawgani awang thangba getna BIP amasung vehicle pass yauba official sing yauna tonganba khongna lakpa miyosing chatok chasin tawba yagani hairi panba yabadi miyamna Prime Minister gi khongchat yengba yanabagi damak airport tagina tidim lambi paringda Kaisampat phawba lambi gi nageta uchup yungduna sambal khabagi thabak singsu chathakrabani wafum kyadagi mahakpu taramna okpa gi gate sing sarabani nakal amaromdana Modi gi khongchat yaningdaba phongdok narakli khongjong sing changsinakre karam thoklagaba Modi lakpada miyam thokpiganu mahaki khongchat asi miyambu usitabani Hukampa Kaksingi district ki mafum kyada Narendra Modi gi khongchat ki mayakta kholaw sing lawkhre Modi gi khongchat ki mayakta maklangda yaningdaba kholaw lawduna khongjong chengsin khre Prime Minister gi khongchat yaningde nampal namthak tawba khongchat ni MPYCC Modi na laklaga project khara sangaba amasung urep tamlaga leikhidraba singi thawaiga mantiknaga doribra nandoluwang asuna phongdorakli Narendra Modi laklaga lagi warasin piramgani haibra amasung IDP singbu mayumda hanjilhangani haibagi thajaba piramgani haibra hangladuna amukogi President Tourism Nandoluwang na maram pidana laklaga project khara sangaba amasung kharagina urep tamlamba
पिख्रबा अंगांग यावना मियोय क्यागी पुंसी लोंखिबसिंगदुगी थवाइगा मतिकनगदौरिब्रा हाइना पाउमिसिंगी खुथांगा हंख्रे ngasi kwaichel akham lekai da leiba amukogi loisangda pangthokpa paugi mifamda mahakna makhatana hai PM modina lakpagi maram amata miyamda khanghanbasu leite lakani hairaga khutakta lakpada aikoi miyamna taramna okham thokpa haibasi hangminasi ukisingna maiti da landarpadagi kangkhong chairiba lamdam ama oiduna miyamna awaba chaitheng kya khangduna modi lakpa khawrangna ngaijakibani misimina mikap mira kholna thallaba manipur onthokuna lerpa chahi ahum phakadawraba matamni asukuira matamsida thokliba irang thawdu wathok aikoi kauba leite ngasi phawbadi miyamna awaba kya khangri matamduda miyamna haijekhiba wahum kya adu PM Narendra Modi na tabi khide masida sunatana ngasi phawda wahai amata phawba phongdokpa leite manipur miyamgi wakat tabi daba miyambu thawa sadaba manipur miyamgi thawagi mamal khangdaba manipur miyamgi I masak khangdaba yadhok wariba maiti phurupna manipur kaidana ba ngaklaga lakpani ipa ipugi haktaktagi lai haktaktagi leklaba saktam kya kaidana ba honadun laklibani awawa chaitheng kya khanglaklibani Haujik, IDP kaya yalhomi ama oina mayum thadokuna mitlugi pirang kangdan laidibasi karamna kaudoribano aduga India gi sakotkraba Prime Minister amana pikraba Manipur state lakpada harawgadaba adu kari yenglaga harawgadoribano kari aikoina okadoribano haibasida amukoga chamnariba wakholon manaba aikogi oinadi opham thokte harawninga leite India gi PM na Manipur lakadoribasi kari gi lakadoribano aikoina tajabadadi karigumba project khara sangaba galwena atopa project kharaga urop uyung tambagi lakadabani haina taji akoi manipur gi miyam si isagi oiba firep leijaba ikai khumnajaba ama oina leijabani arang arakta ngawba oija oithakta sonthaba purupnati asuk yamna wana khanglaklaba angang isak yauna miyo kyagi thawai manghalagaba asida urup yung tamba amasung project sangaba mamal mantiknaba yaba nate aduna amukogi oiba wa maikai Modi lakpada saruk yaroi haina lepchagani manipur thugaina ba honabada India lengakna tumin laisin kibadagi ekoina ngakna ba honabani India da sathiraba terrorist-singna chathaba crime dagi hena sathiraba jiribam da angang isak yauna nupi macha amadi mama amasung mabok yauna tamthina haki masida India lengakna tasin usinada laikiba khodimak miyamna ningsingli ahing kaya tumkhidaba nongju nungsa kya khangkiba timit kang marakta ningthamgi ulen marakta iripak iramdam kanaba honakibani icha isu kaya sokhiba sikhiba mama kya gi tengthakol aikoi kau gumsi aduna hayeng modina lakpada yaupam thokpra thoktabra haibadu isa isana waret lobiu hairi amaramdana yelhomi sing punsin aduna Manipur kansi India lengakna kamsilakpa hudagi ngatu minasi sapamasa jadumanina sumna fongdorokli lamdamsi yek salai yelho phrup kunga mangagi pokphumni yelhomi singi atopa mafamda chatpa leite Manipurda changlakpa mitopna yelhomi singdagi masing yambakle mitop khudum challaba matamda yelhomi kanba ngamloi yelhomi sing punsinduna amata oina lepminaduna Manipur kansi India lengakna puruk masel nungsinadana kamsilpa hudagi natuk minasi haina Federation of Haumigi President Sapamasa Jadumanina Fongdokre wafum asi Federation asina kumja 2018 dagi hauduna Manipurgi kachin koya sinbathungna isangsina no shore identity haiba banner gi makha dalam damsigi yelhomi sing masana masabu sakhang janaba pandamda chathakiba awareness campaign ki manung chanangasi Kamjong district ki Turung 5 village ta pangthokpa awareness campaign ta saruk oiba mithung oina saruk yaduna mahangna fongdokibani Toromsida Federation of Haumigi Vice President Dr. K. Vihar Dabui amadi Sungi 5 village ki headman Chidung Ningkha Lemna mathangsina maru oiba miyuching oiki campaign sida khulsigi akoibada leiba khunja taraga marigi miyosina saruk yaki hairi makha tarpada nungsina BJP thadok Congress ta yawbani masigi wangtok karino miyamna BJP da vote pibiraganu Radha Kishore Bishnupur District Oinam Assembly Constitution da kumja 2070 da BJP gi MLA oikiba amasung kumja 2022 gi mikhal dasu party asigi mirep oikiba Laisram Radha Kishore na Congress ta yarakpada Oinam Block Congress Committee na kainong da pangthokpa thorom amada taram okre ngasi mahaku taram okpaga mari leinana mahak na hai kumja 2022 da ehakku BJP dagi chahi taruk tanthokibani adubu ehakna asoiba yaukibasing ngakpiu amasung BJP da amuk hanna yahan biu haibada BJP oinam mandalna yakide aduga chahi ahum khak tatkiba lengak aduna kaikibadu asoiba lengak tagini lengak ama leina ing tappa lehenba ngamlaktaba miyamgi punsi amasung lanthum ngakpa ngamlaktaba amasung majority leina lengak semba ngamdabata natana politics tawruba ama oina miyamgi damak thabak tawdaba yadabasing nungsina BJP thadokalaga tha asigi nipanda Congress ta yawbani Maramasina Malemda Indiana democracy chatpa khwaidagi chawba leipakni hairabasu
BJP की lengang miyam gi punsi amasung lantum ngakloi maina chakpa yaba chakre punsi kya mangkre lantum su mangba yaba mangle aduna miyam na BJP da amukhana bot thada biraganu haiki miyam gi mateng pangba ngamnaba amasung miyam gi punsi kannanaba amadi miyam gi ningtamba phangnabagi damak achoba thodang lawkiba Congress ta yauksil khibani hairi yamna chumba wafam amada Manipurna India da tin khibadu Manipur thugaina banati Surchandrana asuna hairakli Manipurna India da major agreement khujek pinaduna tin khibadu malemgi chawkat lamjel da saruk yaduna yaunana bani Manipur asi mache tana thugairo haiduna India da tin khibanati amasung lamdam asi gi lusingbasingna political party sing kanbagi thabakna tungda thamlaga iri pakpu kanbada hanna mai onsinsi haina kaksingi hanagi MLA yengkhom Surchandra phongdokre wafam asi ngasi mahakna mamangda tam ahumlak Congress MLA oina karam laba matung hokibu kumja 2022 da BJP gi candidate oina thengnaruraga mai paltraba matung da Congress da amukhanna yaurpadagi mahakpu kaksingi Congress pu nungsijaba miyamna taramna opagi thoramda hongdokhibani mahakna hai aihakti hanadagi Congress pu nungsijaduna lakibani adubu engonda ticket piriktabadagi BJP na aibu taramna oklaga kaksingi miyamgi mandate yenglaba matung da BJP da vote thengnakhibani adubu thorleba irang sida makhoigi party gi aronba agenda leiba manba Manipur da state force lising kuntraga taruk lom yauna security force lak ama hena leiriba pawbada irang laksinba ngamdriba asi party asigi asonmani loinana Manipur gi similon su angakpo moongda uthare hiram kudimakta lengak asi fail osilaktuna president rule fawba lekle masigumba kaya asidagi nathoknabagi damakta BJP gi hatok lamkhibani haina su phongdokhi ex MLA Y Surchandrana makhatana hai state lenga ki khwaidagi maru oiba mathodi miyam gi punsi amadi lan ngak pa senba asini adubu BJP gi lenga asidi karimata tawba ngamdana leiba leipak oire masingba lenga asidagi miyamna section ba mathau tari haina phongdorki su pawdumada soikiran ki bawa su ngapigani channel asibu nuksibiduna share amadi subscribe tawbibi damo haini tan tharpa phongdoksari amadi makhatana miyam gi seba tawba ngamba ojege